ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯑꯃ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯖꯔꯒꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯍꯥꯞꯄꯒ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠ ꯑꯃꯁꯨ ꯇꯧꯔꯛꯀꯦ ꯑꯁꯤꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯆꯝꯐꯨꯠꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯖꯩꯀꯣ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯊꯦꯜ ꯉꯥꯛꯇ ꯇꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨꯁꯤꯁꯨ ꯃꯥꯡꯍꯜꯂꯔꯣꯏ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨꯁꯦ ꯀꯨꯞꯅ ꯁꯣꯏꯔꯒ ꯈꯥꯖꯤꯡ ꯉꯥꯔꯤꯒ ꯑꯗꯨꯒ ꯑꯁꯤꯗ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯄꯒꯀꯣ ꯀꯥꯡꯉꯧ ꯑꯃꯁꯨ ꯇꯧꯔꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯑꯝꯇ ꯇꯧꯗꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤꯒꯤ ꯊꯣꯡꯅꯕ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯤꯗꯗꯤ ꯌꯥꯝꯅ ꯍꯣꯡꯉꯦꯕ ꯀꯦꯖꯤꯗ ꯂꯨꯄꯥ 30ꯗ ꯄꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥꯁꯦ ꯌꯥꯝꯅ ꯌꯣꯟꯕ ꯂꯥꯛꯏ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯅꯤꯁꯤꯗ ꯀꯦꯖꯤ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯀꯨ ꯈꯣꯛꯇꯣꯛꯄꯤꯔꯅꯤ ꯑꯗꯣ ꯑꯍꯥꯟꯕꯗꯀꯣ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯁꯦ ꯍꯥꯟꯅ ꯁꯦꯝꯗꯣꯛꯄꯤꯔꯒꯦ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯁꯪꯒꯣꯝꯒ ꯆꯝꯐꯨꯠ ꯇꯧꯅ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯑꯌꯥꯝꯕꯁꯨ ꯑꯩ ꯌꯥꯝ ꯇꯣꯏꯅꯁꯨ ꯆꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤ ꯌꯦꯟꯁꯥꯡꯒꯤꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯨꯞꯅ ꯁꯦꯝꯕꯤꯔꯦ ꯑꯗꯣ ꯑꯁꯤꯁꯤꯅꯀꯣ ꯆꯝꯐꯨꯠꯀꯤꯗꯃꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯏꯅ ꯁꯦꯝꯃꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕꯀꯣ ꯈꯣꯡꯗ꯭ꯔꯨꯝꯗꯨꯅ ꯆꯥꯎꯕ ꯇꯥꯔꯒꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯑꯣꯏꯅ ꯁꯦꯝꯕꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯗ꯭ꯔꯨꯝꯗꯣ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯃꯁꯨꯡ ꯑꯣꯏꯅ ꯈꯤꯇꯪ ꯆꯥꯎꯇꯛ ꯆꯥꯎꯇꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯅ ꯁꯣꯏꯕꯤꯕ ꯌꯥꯒꯅꯤ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯩꯒꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯤꯗ ꯍꯥꯞꯀꯗꯕ ꯃꯆꯜꯁꯤꯡ ꯈꯔ ꯑꯩꯅ ꯁꯤꯗ ꯂꯧꯖꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯗꯀꯣ ꯉꯥ ꯃꯇꯨꯝ 3ꯈꯛ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔꯒ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯤ ꯈꯛꯇꯪ ꯑꯃ ꯂꯧꯖꯔꯦ ꯑꯗꯨꯒ ꯑꯁꯤꯅ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯅꯤꯀꯣ ꯍꯋꯥꯏꯖꯥꯔ ꯍꯥꯞꯇ꯭ꯔꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯁꯦ ꯃꯍꯥꯎ ꯂꯩꯇꯦ ꯑꯗ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕꯅꯤꯅꯀꯣ ꯏꯁꯤꯡ ꯑꯁꯥꯕꯗ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯇꯤꯡꯖꯟꯗ ꯊꯝꯕꯤꯒꯅꯤ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯖꯜꯂ ꯊꯝꯃꯕ ꯃꯇꯨꯡꯗꯀꯣ ꯐꯖꯅ ꯃꯍꯤꯁꯦ ꯆꯤꯊꯣꯛꯑ ꯃꯇꯨꯡꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯄꯤꯔꯦ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗꯀꯣ ꯉꯥ ꯊꯥꯛꯇꯕ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯊꯥꯛꯇꯕꯗꯤ ꯃꯍꯥꯎ ꯊꯣꯛꯄ ꯋꯥꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯦ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯑꯣꯏꯅ ꯍꯥꯞꯄꯦ ꯊꯥꯎꯁꯦ ꯁꯥꯔꯦꯀꯣ ꯃꯩꯈꯨ ꯀꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯕꯣꯔꯤꯁꯦ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯇꯥꯎꯊꯣꯛꯄꯤꯔꯒ ꯂꯧꯈꯠꯄꯤꯔꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯇꯥꯎꯊꯣꯛꯇ꯭ꯔꯗꯤ ꯃꯍꯥꯎꯁꯦ ꯌꯧꯗꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯉꯧꯗꯅ ꯑꯗꯨꯝ ꯍꯥꯞꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯖꯤꯔꯥ ꯃꯄꯨꯝꯁꯦ ꯈꯤꯇꯪ ꯊꯥꯗꯕꯤꯔꯦ ꯑꯗꯨꯒ ꯆꯅꯝ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯇꯦꯖꯄꯇꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯀꯔꯤ ꯄꯇꯥꯁꯦ ꯃꯅꯥꯁꯦ ꯈꯤꯇꯪ ꯆꯥꯎꯃꯟꯈ꯭ꯔꯦ ꯍꯥꯏꯅꯀꯣ ꯀꯨꯞꯅ ꯁꯣꯏꯗꯣꯛꯄꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯇꯤꯜꯍꯧ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯇꯤꯜꯍꯧꯁꯦ ꯀꯅꯥꯒꯨꯝꯕꯅ ꯄꯥꯝꯕꯤꯗꯕ ꯌꯥꯎꯔꯒꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯉꯥ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯁꯤ ꯑꯔꯤꯛꯄꯤꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯑꯗꯣ ꯑꯩꯗꯤꯀꯣ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯕꯗ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯑꯣꯏꯔꯦ ꯉꯥ ꯍꯥꯞꯇ꯭ꯔꯗꯤ ꯄꯥꯝꯗꯦꯕ ꯍꯥꯏꯗꯤ ꯉꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯐꯖꯅ ꯑꯣꯜꯂ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯥꯏꯉꯪ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕꯅꯤꯀꯣ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯍꯥꯏꯕꯗꯤꯀꯣ ꯑꯩꯈꯣꯏ ꯃꯁꯥꯂꯥ ꯀꯣꯟꯅꯕ ꯆꯥꯃꯁ ꯃꯆꯥ ꯑꯄꯤꯛꯄꯗꯨꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝ ꯍꯥꯏꯕꯁꯤꯗꯤꯀꯣ ꯃꯁꯥꯗ ꯏꯁꯤꯡꯒꯤ ꯁꯔꯨꯛ ꯌꯥꯎꯕꯅꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯤ ꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯃꯈꯨꯝ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯤꯗꯣꯏꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯒꯤ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯈꯔ ꯈꯨꯏꯕ ꯇꯥꯔꯒꯗꯤ ꯃꯍꯤ ꯊꯣꯛꯄ ꯋꯥꯠꯄꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯍꯤ ꯊꯣꯛꯄ ꯋꯥꯠꯂꯒꯗꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯒ ꯃꯈꯨꯝ ꯀꯨꯞꯄꯒ ꯃꯤꯅꯤꯠ 10ꯃꯨꯛ ꯊꯝꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯤꯉꯩꯁꯤꯗꯀꯣ ꯆꯝꯐꯨꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯗ ꯈꯥꯡ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯦꯕ ꯁꯪꯒꯣꯝ ꯂꯧꯔꯤꯕ ꯒ꯭ꯂꯥꯁꯁꯦ ꯑꯁꯤꯃ ꯕꯤꯛ ꯊꯟꯅ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯁꯪꯒꯣꯝꯁꯤꯗ ꯍꯩꯖꯤꯜꯂꯅꯤꯀꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯈꯛ ꯍꯧꯖꯤꯛ ꯑꯁꯤꯗ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯑꯁꯤ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯨꯟꯕ ꯐꯥꯎꯕ ꯁꯧꯍꯜꯂꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯌꯦꯟꯖꯥꯡ ꯀꯨꯞꯅ ꯊꯝꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯄꯤꯔꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯈꯣꯡꯗ꯭ꯔꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯍꯤ ꯃꯌꯥꯝꯁꯦ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝ ꯑꯅꯧꯕꯁꯤꯗꯤꯀꯣ ꯁꯨꯃꯥꯏꯅ ꯃꯍꯤꯁꯨ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯂꯤ ꯍꯧꯖꯤꯛ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯃꯨꯜꯂꯕ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯈꯥꯕꯩꯅ ꯅꯝꯕꯗ ꯆꯪꯉꯦꯕꯀꯣ ꯁꯤꯅꯗꯤ ꯈꯣꯡꯗ꯭ꯔꯨꯝꯁꯦ ꯐꯖꯅ ꯃꯨꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯃꯍꯤꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯍꯥꯏꯗꯤ ꯈꯣꯡꯗ꯭ꯔꯨꯝꯁꯤꯒꯤ ꯍꯥꯟꯅꯗꯒꯤ ꯊꯣꯔꯛꯄ ꯃꯍꯤꯁꯦ ꯈꯤꯇꯪ ꯂꯤꯛꯏ ꯑꯗꯨꯅ ꯈꯤꯇꯪ ꯑꯃꯁꯨ ꯍꯥꯞꯆꯜꯂꯦꯀꯣ ꯃꯍꯤꯁꯦ ꯈꯤꯇꯪ ꯅꯥꯏꯅ ꯆꯥꯅꯤꯡꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯕꯣꯔꯤ ꯍꯥꯞꯆꯜꯂꯦ ꯌꯦꯟꯁꯥꯡꯁꯦ ꯐꯖꯅ ꯁꯧꯒꯠꯂꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯣꯠꯄꯤꯔꯅꯤ ꯕꯣꯔꯤꯁꯦ ꯈꯤꯇꯪ ꯃꯃꯥꯡꯗ ꯍꯥꯞꯄꯁꯤꯅ ꯐꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯊꯥꯡꯗꯔꯝꯗꯥꯏꯗ ꯍꯥꯞꯄꯁꯦ ꯌꯥꯝ ꯀꯟꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯍꯧꯖꯤꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ
जीरासे चमच तंखाई में हापचल्ले इंजांग लिखपनिना अइना तंखाई दुम हापै वानेबको मरोइसे अदो हौजिक असि मिनिट अममुक्तंग सुमाइना सहोलनी अदुगा रोइपेदा फतिकोम थाक्चलनी मयाम यिंगसिगी खोंदुम थोंबसे लोइरे अदुना हौजिक नसागी अमु खोंदुम चंपुट फुटकिबदो अइ याम सांगंद्रे वीडियो से खोंदुम चंपुट फुटकिबसे खोंदुम से मुल्लेबको अदुना हौजिक असि मही से खितंग दिलिए अदु सुमाइना मही दि खितंग नाइरे चानै को सुमाइना चंपुट थोंबसे अदुना खितंग अमा हापचले अदुगा हौजिक असि द चिनी जे चामच अहु लौरेबा चिनी सिदी माइ माइ अपाम मतुंगिना अदुम हापिउ अइना चामच अहु हापे हौजिक असि खाबे यमना फजना उपिरनी हौजिक असि मिनिट अहु मुक्तंग फजना आदि लो फ्लेम दा थमगा सवनगनी अदुना मरै मुनसनबगिनेबा होगी याइरगा सवनबदो मागी तोंगानबा मनम नुसिबा मा याविदनको अदुगी दमक्तनी सुमाइना मिनिट अहु मुक्तंग सवलनी हाइदी अखोइना लेरंगदा थोंगा मतमदको मैतान मथक्ते याइरे थमदा मागी तोंगानबा नुसिबा मनम मा लाकपनेबा अदु लाकनबगी दमक्तनी मिनिट अहु गक थंबिरनी अदुदगी हौजिक हंगरनी मयाम एगी ngasiगी खोंदुम चपुर असे लोइरे अदुना हौजिक अमुको खोंदुम मकु सिमु सोइरगे अदो मयाम ने वीडियो से दुम येंगगा को हाइदी खोंदुम मकु सिफाव चाइ कइनु सिबुआइना खलमबसु याइबा अदुबु असिसु दुम चाबा याइ हाइदी फजनबु थोंगगदि अदुम लोइना हाउइ को असिदा ngasiगी कंगौ ngौनबा मचल सिं खरा सिदा लौजरे अदुदि खोंदुम सोइबा लेइरे खाजिंगारी लेइरे जेनम लेइरे चनम खितंग लौरे तिलौ लौरे अदुगा असिदना को नुसिदाक लेइरे नुसिदाक मतोन जे खरा लौरे को ऐसे हेगा अइना फ्रिज ता हापचला थंबनेबा अदो हौजिक असिदको अइना खांग मथांगले थाव हापचले थाव से हंगाम थाव अइना हापिरेको अदुगा हौजिक असिदा जीरा से खितंग अमा थादरनी तेजपत्ता हापचलनी हौजिक चनम हापचलनी तिलौ हापनी येनम हापचलनी हौजिक असि फजना मुक्तंग ओपिरनी अदुगा मोरो अतेकपसे तंगाई खितंग हापचलनी नया ngौरो मतुंगदको हौजिक असिदा ngसागी खाजिंगारीदो फजना सेंगना सामथोपिरे अदु हापचलनी अदुगा असि अमुक्तंग फजना मिनिट अमा मुक्तंग को मा सेंगौबिगनी हौजिक असिदा खोंदुम मकु असोइबदो असि हापचलनी अदुगा फजना अमुक्तंग ओपिरनी अदो अइना सिदा खाजिंगारी हापिसे असिगी महुत्ता खाजिंग अतेकपा हापदि अमुगेना महाउ लेको अदु नत्रगना अकोइना मंगलगुंबा नत्रगा लेबाक हवाइगुंबा हापसु यामना महाउ लेइ हौजिक असिदा यांगं खितंग हापचले मोरो असुबा हापे अदुगो मोरो असुबा खितंग अमा हापचले जीरा असुबा खितंग हापे अदुगा इसागी चांगना थुम हापचनबिरनी अदुगा हौजिक असि फजना अमुक्तंग ओपिरनी लोइना हापा लोइरबनिना हौजिक मैसे लो फ्लेमदा थंबिरनी अदुगा मखुमसे कुपसिलगा को मिनिट अहुम मुक्तंग थंबिगनी सुमाइना थंबसिना थुना मुजनदोइनेबा अदो हौजिक मिनिट अहुम फारे मखुमसे हांदोपिरनी वीडियो से यामना सांगनद्रे हौजिक असिदा कोइना नुसिदांग मतोन पुदिनासे असे हापचनबिरनी अदो नुसिदांग मतोनगा खाजिंग ngौबसे यामना हाउबनेबा अदो कनागुमना हिनदबा यावरगदि स्किप तौबिबा यागनी हौजिक असि यारे नुसिदांग हापक्र मतुंगददिको अदुम मैसे थिंजलगा सुमाइना मुक्तंग मिनिट अमा मुक्तंग ओपिरगदि अदुम यारे अदो अइगी ngasiगी खोंदुम मकु कंगौ असि सु रेडी ओइरे अदुना मैसे थिंजनबिरगे मयाम अइगी ngasiगी मथेल सिंसे लोइना थोंबा लोइरेबको अदुना हौजिक चालुक सेमजरगे अदो अइना सिदा प्लेट अमादा चाक से खितंग हापचले अदुगा असिसिना ngसाई खोंदुम थोंबदुनी अदुगा असिसिना खोंदुम संगोम चंपुतो सिदा लेइरे अदुगा मचिदा खोंदुमगा खाजिंगा कंगौ तौबदु नुसिदा हापगा अदुम हापचले मयाम असिनी ngasiगी अइगी चमचंबा खोंदुमगी मथेल सिंगसे मयामना वीडियो सिबु नुंगाइरगदि चैनल असिबु लाइक शेयर सब्सक्राइब फॉलो तौबा काउबिगनु मयामना सेमनिंगबा मथेल लेरगसु अदुम हाइबिरउ अइ मखा ताबा वीडियो सिंगदा सोइदना अदुम सेमजरके ngasiगीदि मतांग असिदा लसिनजरगे मथंगी वीडियो दा मोइना थेंजरसि बाय बाय।